Manipur Official Language Act 1979 Asi Manipur Leingakna Mapung Phana Chatnahandana Thamba Asi LAIBAK THIBANI HAINA HIJAM ROSHAN PHONGDOKHRE Mahai Masing Tambagi Kanglon National Education Policy NEP 2020 Lamdam Masida Chatnarabasu Manipur da Hanadagi Hongna Education Department Semduna Thamkraba Education Policy Kaya Ama Ngasi Fawba Nathaiduna Thambire Aikoigi Imalo Nasibu Khangjanaba haiduna the Manipur Official Language Act 1979 semduna Act asida yauriba language policy sing asibu maming khaktagi oina thamba asi mahairoi singi amadi Manipur miyamgi oina khwaidagi laibak thibani haina Manipur Student Federation MSF ki President HIJAM ROSHAN phongdokhrei wafam sing asi Manipur Student Federation MSF ki kuntaret thuba mapo kumon thoram ngasi kwa kaitel thongnaujam laikai de leiba loop asigi head office ta pangthokiba thoram maduga mari leina phongdokibani Magna Makhatana Phongdo Kibada, language policy same Kibasi, Mahiroi Singda, Imalon Sitambiduna, Imalon Asibo Hena, Chakotnaba Amadi, Kanjanaba provision Kaya Ama Yauragasu, Manipur Leingakna Fauba, Mapung Phana Chatnahandana Thamba Sina, Madam Moiraga, Miyam Amadi, Mahiroi Singda, Imalon Asibu, Namtaduna Tamnaba Hotnabra Haibigi, Chauna Chingnaba Lady, Haidiba Manipur Official Language Act 1979 Asi same Krabamatung, 1980 da amendment Togduna, Imalon Asibu, graduate level Fawba Tamnaba Kangan Krabasu, Ngasi Fawba graduate level Fawba Tambidana Thambasi, Kwaidigi Laibak Thibani, Loinana, Mahiroi Singi Mama Mapa Oiba Singnasu, English language Tambasina, Laidik Haibani Haina, Longdaktuna, Imalon Bunathaiduna, Tamnarakpagi Chatnabi Amasu Lak Libasi, Aikoi Isagi Puwari, Lon Amadi, Yellow Purup Sing Asi, Mang Nabasinjabani, Imalon Bunathaiduna Thambasina, Aikoi Kunai Asibu Mutkiba Yabagi Pibam Amada Lakani, Madamaduna, Tongan Ba, Lon Sing Seasonaduna. Lady Basi Kada Nathaiduna, Aikoigi Imalon Asibu Kanjanaba Hotnabada, Aikoi Kudingmakna, Apun Bagi Pidep Ama, Lominaba Matautai Haina Phongdoki, Ngasi Mahairoi Loop Asigi Kuntaret Suba Mapokumon Thoro Maduda, Poire Leimarol Baida Paibi Apunba Manipurgi President, Soraisam Memcha Leima Amukogi President, Sorokaibam Sanjoy, All Manipur Women's Voluntary Association, Manipurgi President, Yumkaibam Kunjarani MSF ki Advisor, Ngariangbam Milan Singh Oinam Asni Kumar Pangali Student Organization ki KS Serajuddin Amadi MSF ki President HIJAM ROSHAN President Member Singh Oina Saruk Yaki Tharomgi Saruk Ama Oina Mahiroi Loop Asigi Pham Pairamba Member Singh Amadi Paugi Lamda Thabak Tawriba Paumi Singda Achamba Khudol Pot Piduna Ikai Khumnabasu Utki Loinana RIMS ki Department of Transfusion Medicine State Blood Cell NHF and STBC Manipur Amadi Manipur Student Federation MSF Kapuna Kucham Naduna Mega Blood Donation Camp Amasu Pangthoki Manipur Haibasi Masagi Puai Lejaba Masagi Minariba Group Singugi Tuanba Puari Sing Amadi Naisiga Saminaba Wari Yamaga Loina Rakanda Setpa Yamdam Manipur Makagni Masida Mahi Masing Tambagi Kanglon Haibadi National Education Policy Asi Manipur dasu Chatnanaba amadi Chatnaba mafam kyada lairagasu masi kitang nathairaga Manipur gi hana tongan ba education gi department na natraga Manipur government na ko education ga mari leinaba aikoi gi tongan ba policy mya mama ek mya mama madu nathairaga thamagi mami dudi asi aikoi miyam na mahiroi sing thengnari akoi gi graduate level no tamgadong ni haiba एक असी ने याउजरी मदुबु ngasi bokta ek asi namsalaga amadi graduate ki level na tangado haibagi wafam asi na thaira ka da Manipur Leingakna ngasi bokta usanadana leiba se koi khwaidagi laibak thimina bani asi naisigi mang na macha amani